US Amasung Israel na Iranda Nongthaktagi Akanba Maongda Landakhre. Iran na US Israeli lanmigi laifamsingda missile amasung drone sizinaduna Khut Hankhre. United States Amasung Israel na Iran de attacks athagibaga loinana Middle East da achauba lanjau ama thorakpa yabagi phibamda leire. Iran na Hezbollah amadi Houthi singa khusamnaduna Iran gi konung Tel Aviv, Kuwait, United Arab Emirates, Qatar amadi Veharanda laiba US ki basing de missile kaya marum kapsilakre. Dubai amadi Abu Dhabi dasu ahuba pokhaibagi makhol kaya takhibaga loinana missile interceptor gi machet makaina panbada Meeoi ama leikhidre haire. Matam sangna ungkhanaduna leiruraba matung ngasi US amasung Israel na khusamnaraga Iran gi tongan-tongan ba mafam kuntraromda matam amukta de attack satharakhe. Iranian President gi residence office amadi laiga ki maruoiba officing yauna maruoiba mafam kaya de attack satharakhraba matungda Supreme Leader Ayatollah Khamenei bu khudong thiba thokloidaba mafam amada hongdohan khi haire. Operation Epic Fury haina mingthonba thaurang amagi makhada US amasung Israel na Iran gi mathakta attack sathakibane. Hiram asigi matangda US President Donald Trump na haikhe Iran afaba makhalgi missile kaya marum semgalakpana US amadi atai leibaksingda khudong thiba thoholakpa yana leiba maramna tangai fadana Iran gi mathakta attack sathavane thogdok adu thokraba matungda tongan ba Gulf States singda ahuba pokhaibagi makhol sing taba phangkhe. Qatar da leiba Al Udeid Air Base, Kuwait ki Al Salen Air Base, UAE gi Dafra Air Base amadi Veharan da leiba US ki manga suba fleet base da Iran gi missile kaya marum kapsilakhe. Report amana hai US amasung Israel na Ministry of Intelligence, Ministry of Defense, Supreme Leader gi Office, Atomic Energy Agency of Iran yauna maruoiba mafam kuntrada atamna na attack satharakhe. Veharan, Qatar, Kuwait, UAE, Iraq, Saudi Arabia amadi Jordan da US military gi maruoiba base kaya marum leiba maramna hairiba leibaksing aduda Iran na missile kaya marum kapsilakpa haure haina report amana phongdokle. Veharan da US Navy ki manga suba fleet headquarters lay. Lakshmi Priya na piki Warol BAFTA gi social media platform singdagi lauthokibagi yaningdaba phongdok naragle. Manipuri filmmaker Lakshmi Priya na award lawbada piki Warol adu British Academy of Film and Television Arts BAFTA gi official social media platform singdagi lauthokibagi matangda maikei kayadagi yaningdaba phongdok naragle. Manipuri film bungna India gi ahanba oina BAFTA gi award phangkhibagi thawong adu thagatpa phongdok naraklabasu filmmaker Lakshmi Priya Devi na piki Warol social media dagi lauthokhiba aduna artist activist amadi Meeoi kayabu khoisauna ba pokhalle. February 19 da Lakshmi Priya gi Manipur film bungna BAFTA gi award phangduna India gi anoba puwari ama sembang amkhibane. Kanglup ki irang na sokhalaba state asigi miyamna harauba phongdok naringai gi sairakta BAFTA na Lakshmi Priya gi Warol social media platform dagi maram chadan lauthokhiba na Meeoi kayada khoisauna ba pokhalle. Award lawbagi thauramda Manipur da thogliba kanglup ki hana sunaba asi loiselhanduna tung koina chanagadaba maongda waroisin puraknabagi wafam phongdokhibane. Thausa bidraba amasung khudong thiba kayana thalaba state asigi miyam momon minok tamhanbo oirasanu haina mahakna phongdokhibane. Meeoi ahumgi mathakta KCP PWG na Cheksin Warol Pirakli Thoksom Shankar Singh, Sarungbam Premananda Singh amasung Khoisnam Sunil Kumar Singha gi mathakta KCP PWG MC Unification na Cheksin Warol Pirakle Lona Thingkrabalup asigi PRO chingkhai nganbana khuyek piduna thadorokba cherol asina hai wakhal taminanaba haijabada manga kanduna leriba Meeoi ahumgi maphamda tangai fadana Cheksin Warol thambane. Thoksom Shankar gi stone crusher amasung mahaki contract work khudingmak athingba thamle. Sinmi sing na hairiba mafam asidagi lapthoknaba Cheksin Warol Pirakle Sarungbam Premanandagi oil pumsu athingba thamba maramna laibak miyamna changbiroidabane. Karigumba phatanungda thoklabadi KCP PWG na teksak lawjaroi. Premanandagi lamda hangliba ICICI bank ki staff amasung manager su bank hongdokhigadabane. Khoisnam Sushil Kumar di lainga ki employee oibana imung manunggi Meeoi singa tanaraga thabak tawrakpana masagi aphabu oigani hairi.